ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ MLA ꯂꯩꯔꯤꯕ MLA ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯁ ꯑꯃ ꯄꯤꯒꯗꯕꯅꯤ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯜꯂꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯂꯥꯛꯏ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯦꯖꯤꯇꯦꯁꯟ ꯀꯌా ꯑꯃ ꯆꯪꯁꯤꯟꯕꯒꯤ ꯃꯃꯤꯁꯦ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯥꯛꯆꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄꯥꯏꯒꯗꯕ ꯐꯝꯁꯤꯡ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯤꯡ ꯂꯥꯎꯊꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ animated suspension da leiringaida MLA singse kaya wase thoktabagi koigi takide adubo hojikti deputy CM nasu koigi phambak thakta adumak mogi apamba phongdokpa hokre koigi ngorsanglung sanate tokhaiba lengak piu hairaga hekta pigadaba nate nongmaina koi waroshin purakadaba nate haibana chingba tongan ba mkhoi gi oiba hojikse loinamak uthorei haiba tare swai matang sida leiriba phibamse urakpa matam dawza hana mamangdagi thoiba थौदोक्सिंग हाइबा तारे अदुम उरगा खंगगा लेरबा ngaktani maramadu na hajik mayamna dum khangnaraga leiriba center dagi wa ma tadragadi kaigumba mata tawdabagi mami se uraga leire oda samtang yengjarapata hajik oiriba situation hajik oiriba phibam hajiki ngangthoraiba hana mamangda tawramibadu uraga hajik khakta ngangthorpa sigi matang joja kamai thamidi sanana hori hangbiri se issue ahum ni haje tare ko amane ministry formation ari matham thang lakjagi ihan hambada na khigi education lakada khwadi phaba meritocracy based on merit misina kanano khangti ni thuma chana ta su kanata oidrabasu matik pu charabadi mi obi yai habi concept system akhui prithvi se honga abne Europe ta akhui gi chahi nahan ha me prime minister ohela badi chahi ni phu yang kai even 30 plus 4 Europe ta head of the state ohela abne muki sigi matang se da akhui Manipur sina back to the past akhui kanglu asi ogada bani akhui kanglu na si ogada bani ne leibise masi sigi mahutta akhui haikhre na koi de chura champi mi se loi da pharaba mone loi pai bedum yai brain pharadi hadi Manipur pumba chakhoto tadi aduga amane Imphal West Imphal East Pangangi adugi sumlei bi masi concept sin to kanda Manipur community kunthra ga taruk hainan chief minister wai khemchana habibada kunthra taruk sigi adigi salai myamgi mogi toktari minister time thui khatani kona diba adigi Manipur gi district se tarak tangni adu minister oya du se time thui khatani adu so kona diba swani sum toktardi adi basing sum toktardi merit base tawdaba akhoi gi quota system akhoi lekai gi adugi wakan je aduna akhoi na tawri se lebaki afaba tawrira natak akhoi na demand tawri se lebaki afaba piu haira natak ai gi sagai na tagi mi ohelu haibra habi concept ama aduna akhoi gi Imphal West gi ama yaudi adi Imphal East gi ama yaudi adi adu yaudi adi lakanda masi toktardi masi se khitang tungrom da chapra haibasi ma han thamjage aduna best chume representation asi yaudi yadi representation yaudadi akhoi gi khanabada cabinet ta kai da aduna thaina akhoi gi hek horobadagi every community akhoi gi kuki gi khangde nagai khangde Meitei Pangal gi khangde Meitei gi map yauna na badum always honare ke akhoi gi yahana minister mari ngale matam da 1967 da lekanda every community amam loi pi duni matam da Meitei ani adagi Pangal nama ki ima nang ama dan pi da masu hone kun tha tuk surabina immediately tab community su lei makhoi di kamai tok tare aduna sugba concept ya akhoi tungom da chapgi mamalom da akhoi da pudese afaba home sina pai di kanam phani planning nak pai di kanam phani finance pai di kanam phani kaina adrum boina chapana phabra haibase masi akhoi Manipur praja myamna akhoi gi sumba kaino se akhoi yawra roisi chief minister amu my council adagi my advisor myam da afaba kana oi gi as a best person duna suppose Pangal ahum lei Pangal ahum sina loi ahum madum happy adagi ai sa haje adagi ukhul da afaba ahum lei ahum mak se pharde loi happy adum doina tachi have concept ma ai hana thamdar matung da community representation ju phai adubu meritocracy da quota basis na tabada maduna
lebaki oina di pani lekai gi oina di tabi ya du lebaki oina phabarom da akoi sina akoi concept ama ngasin ngang han thori ba debate se haipet hana thamjabani adigi ani suba issue akoi gi kenona sanana thambi gi bada akoi gi sanate na hai ba khotba haibet thambi akoi gi akoi gi kano se sanate gi father se akoi yam close oina akoi di paung dinglen na yam tina deputy speaker su birami interaction da siap nungai ba aduga wa nga mo khotba digi kano da siap nungai unfortunately yam now ina legidre yam unfortunate incident amada mai machanu pani aduna yam nam political maturity oiba adigi plus akhoigi manipur haise karino khangba aduga tawriba thabak sina kada da chalino manipur haiba concept se aduna akhoigi demand tawrine na akhoi yam twen piba example lo adu ong ka pija da yade solar system si akhoi prithvi si lere tha sina akhoi kaino se manga da dore do lokthu si kan habi ya banate disturbing factor ama aduna manipur habi yum se manipur si yum no concept ta kan kamani sagi karino community makhan lai beda karino aduna hekta si thugai ni khotkai ni kaina haiba se di evil design ni evil thought ni adung ma changai ba wakhalon do madui dudi disintegrated treason ni aduma wakhalon khanba duri phatte madum wakhajung khanba sina ko chakhatpagi mamang non tabida tungnom chum chakani madu oido taba concept amada tawdo phade indirectly yam mana haibu moiti yam luba situation amada yam adi lori bu khongthang du su sanate ga khawti ga na lori ba adigi yam chakib je lori be step su yam na khala matungda mayum da mai target torpok da choba decision lawra lakbani na mukhi da ngam su hatta yam kana criticize to ba ya de plus mo da ngam do marakta ngam se thamoi aduga yamna manipuri macha amani makhoi na tawrib sida khoi na support tawraga makhoi se security piba aduga plus atei mayam su hana wakhan chuir ba kangu su wakhai se chumba lom da pusilang na bo na badana agani haiba concept question ani sima de ningsang ya aduga tokpa ma de sanai ningsang hogre okay